ꯍꯥꯏ ꯃꯌꯥꯝ ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯦ ꯑꯩꯅ ꯀꯤꯍꯣꯝꯁꯦ ꯆꯥꯒꯦ ꯇꯧꯕꯅꯦꯕꯀꯣ ꯑꯗꯣ ꯁꯤ ꯀꯤꯍꯣꯝ ꯃꯄꯨꯝꯁꯤꯃ ꯆꯥꯔꯅꯤ ꯑꯩꯅ ꯃꯀꯨꯈꯣꯛꯑꯒ ꯊꯝꯃꯦ ꯁꯤꯒ ꯁꯣꯏꯔꯒꯦ ꯍꯧꯖꯤꯛ ꯀꯤꯍꯣꯝꯁꯦ ꯍꯟꯗꯛꯀꯤ ꯑꯁꯤꯅ ꯑꯍꯥꯟꯕꯅꯦ ꯊꯣꯛꯂꯛꯄ ꯅꯍꯥꯟꯉꯩ ꯊꯣꯛꯇꯦ ꯀꯤꯍꯣꯝꯁꯦ ꯑꯗꯣ ꯁꯪꯉꯦ ꯑꯩ ꯀꯤꯍꯣꯝꯁꯦ ꯈꯔ ꯃꯨꯟꯗ꯭ꯔꯤꯕꯀꯣ ꯍꯧꯖꯤꯛꯁꯦ ꯐꯖꯅ ꯃꯄꯨꯡ ꯐꯥꯅ ꯃꯨꯟꯕ ꯍꯥꯏꯗꯣ ꯑꯣꯏꯗ꯭ꯔꯤ ꯍꯩꯖꯤꯡꯕꯨꯗꯤ ꯐꯥꯔꯦ ꯑꯗꯣ ꯅꯍꯥꯟꯗꯒꯤ ꯑꯩꯅ ꯍꯩꯅꯧ ꯑꯁꯪꯕꯁꯦ ꯆꯥꯅꯤꯡꯕꯅꯦꯕ ꯑꯗꯣ ꯍꯩꯅꯧ ꯑꯁꯪꯕꯁꯦ ꯊꯤꯕ ꯐꯪꯗꯕ ꯑꯩꯈꯣꯏꯒꯤꯁꯨ ꯍꯩꯅꯧꯁꯦ ꯍꯟꯗꯛꯇꯤ ꯑꯝꯇ ꯄꯥꯟꯗ꯭ꯔꯦꯕ ꯑꯗꯨꯅ ꯍꯩꯅꯧ ꯑꯁꯪꯕ ꯃꯤꯅ ꯚꯤꯗꯤꯑꯣꯗꯒ ꯍꯩꯅꯧ ꯃꯦꯠꯄꯒ ꯆꯥꯔꯒ ꯇꯤꯟꯁꯦ ꯑꯁꯨꯝ ꯇꯥꯕ ꯑꯗꯣ ꯆꯥ ꯐꯪꯍꯧꯗ꯭ꯔꯦ ꯍꯟꯗꯛꯇꯤ ꯑꯃꯨꯟꯕ ꯉꯥꯛꯇꯗꯤ ꯕꯖꯥꯔꯗ ꯊꯣꯛꯑꯦ ꯑꯗꯣ ꯑꯁꯪꯕꯗꯣ ꯑꯝꯇ ꯊꯣꯛꯇꯦꯕ ꯑꯗꯨꯅ ꯑꯩꯅ ꯀꯤꯍꯣꯝꯁꯦ ꯃꯦꯠꯂꯒ ꯑꯣꯏꯅ ꯆꯥꯔꯒꯦꯅ ꯑꯩꯅ ꯆꯠꯊꯣꯛꯄꯗ ꯂꯧꯔꯛꯄꯅꯦꯕ ꯉꯁꯥꯏ ꯁꯤ ꯀꯤꯍꯣꯝꯁꯦ ꯌꯥꯝꯗꯤ ꯍꯥꯎꯋꯦ ꯊꯨꯝꯁꯨ ꯊꯨꯝꯃꯦ ꯁꯤꯁꯦ ꯍꯥꯏꯗꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯁꯤꯟꯕꯗꯣ ꯑꯗꯨꯗꯣ ꯑꯣꯏꯗꯦ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯍꯥꯟꯕꯅꯦ ꯑꯩꯅ ꯆꯥꯗꯣꯏꯁꯦ ꯀꯤꯍꯣꯝꯁꯦ ꯁꯨꯃꯥꯏꯅ ꯃꯦꯠꯂꯒ ꯆꯥꯕꯁꯦ ꯍꯥꯎꯕꯅꯤ ꯌꯥꯝꯅ ꯅꯨꯡꯊꯤꯜꯗꯒ ꯑꯩꯗꯤ ꯍꯥꯟꯅꯗꯩꯁꯨ ꯍꯩꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕ ꯍꯩꯁꯦ ꯌꯥꯝ ꯆꯥꯏ ꯁꯨꯝ ꯆꯥꯈ꯭ꯔꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯩꯁꯦ ꯆꯥꯅꯤꯡꯉꯤ ꯑꯗꯨꯒ ꯌꯥꯝ ꯊꯨꯝꯕ ꯍꯩꯗꯤ ꯆꯥꯅꯤꯡꯗꯦ ꯍꯥꯎꯋꯤ ꯑꯗꯨꯏꯁꯨ ꯆꯥꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯁꯤꯟꯕꯁꯤꯁꯨ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯗꯨꯒ ꯂꯦꯕꯨꯒꯨꯝꯕ ꯑꯗꯩꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯁꯤꯟꯈꯤꯕꯗꯣ ꯑꯗꯨꯒ ꯆꯤꯅꯤ ꯌꯥꯎꯔꯒ ꯑꯗꯨꯁꯨ ꯆꯤꯅꯤ ꯌꯥꯎꯔꯒꯗꯤ ꯍꯥꯎꯋꯦ ꯆꯤꯅꯤ ꯌꯥꯎꯗ꯭ꯔꯗꯤ ꯑꯗꯨ ꯆꯥꯅꯤꯡꯗꯦ ꯍꯥꯟꯅꯕꯨꯗꯤ ꯆꯥꯕ ꯉꯝꯃꯝꯃꯦꯕꯀꯣ ꯆꯝꯄ꯭ꯔꯥꯒꯁꯦ ꯁꯨꯝ ꯊꯨꯝꯒ ꯃꯣꯔꯣꯛꯀ ꯃꯦꯠꯂꯒ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯆꯥꯅꯤꯡꯉꯛꯇ꯭ꯔꯦ ꯆꯤꯅꯤ ꯌꯥꯎꯗ꯭ꯔꯗꯤ ꯑꯍꯟ ꯑꯣꯏꯁꯜꯂꯛꯅ ꯇꯧꯔꯤꯔꯥ ꯈꯪꯗꯦ ꯁꯤꯒ ꯂꯩꯔꯁꯦ ꯃꯣꯔꯣꯛ ꯊꯨꯝꯒ ꯃꯣꯔꯣꯛꯀ ꯁꯤ ꯃꯣꯔꯣꯛꯁꯦ ꯃꯣꯔꯣꯛ ꯑꯉꯧꯕꯗꯨꯅꯦꯕꯀꯣ ꯁꯦ ꯀꯩ ꯃꯣꯔꯣꯛ ꯀꯧꯕꯅꯣ ꯈꯪꯗꯦ ꯑꯩꯁꯨ ꯃꯣꯔꯣꯛ ꯑꯉꯧꯕꯗꯨꯅꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯄꯥꯟꯕꯅꯦꯕ ꯁꯦ ꯃꯔꯤꯁꯦ ꯁꯥꯃꯟꯒꯗ꯭ꯔꯥ ꯈꯪꯗꯦ ꯑꯍꯨꯝꯈꯛꯇ ꯊꯥꯒꯦ ꯊꯨꯝ ꯆꯥꯏꯁꯤꯜꯂꯒꯦ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯆꯥꯕ ꯍꯧꯔꯒꯦ ꯆꯥꯅꯤꯡꯕꯅ ꯂꯣꯏꯔꯦ ꯇꯤꯟꯒ ꯇꯥꯈꯠꯂꯛꯑꯦ ꯃꯤꯠꯇꯒ ꯆꯣꯡꯉꯛꯑꯗꯤꯀꯣ ꯐꯖꯅꯤ ꯑꯁ ꯍꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯍꯥꯟꯅ ꯑꯝꯇ ꯌꯦꯡꯈꯤꯒꯦꯗ ꯆꯥꯅꯤꯡꯕꯅ ꯂꯣꯏꯔꯦ ꯍꯥꯎꯋꯦ ꯌꯥꯝꯅ ꯊꯨꯝꯃꯦ ꯐꯖꯅ ꯊꯨꯝꯃꯦ ꯁꯤꯒꯤ ꯃꯐꯝꯁꯤꯒꯤ ꯀꯤꯍꯣꯝꯁꯦ ꯌꯥꯝꯗꯤ ꯍꯥꯎꯋꯦ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝꯗ ꯁꯤꯁꯦ ꯐꯥꯎꯔꯤꯅꯦ ꯃꯤꯁꯣꯟ ꯍꯥꯏꯕ ꯃꯐꯝꯗꯨꯒꯩꯅꯦꯕ ꯀꯁꯥꯔꯒꯤ ꯀꯨꯂꯔꯇꯜ ꯍꯥꯏꯕ ꯃꯐꯝꯗꯨꯗꯒꯤ ꯈꯤꯇꯪ ꯍꯥꯏꯒꯠꯂꯒ ꯂꯩꯕ ꯃꯤꯁꯣꯟ ꯍꯥꯏꯕ ꯃꯐꯝꯗꯣ ꯑꯗꯨꯗꯩꯅꯦꯕ ꯁꯤꯒꯤ ꯍꯣꯝꯁꯦ ꯃꯄꯥꯟꯗꯒꯁꯨ ꯐꯣꯔꯦꯟꯗꯒꯁꯨ ꯁꯨꯝ ꯊꯥꯏ ꯀꯥꯏꯅꯁꯨ ꯍꯥꯏ ꯈꯨꯠꯅ ꯆꯥꯕꯅꯗꯤ ꯍꯥꯎꯕꯅꯤꯀꯣ ꯌꯥꯝ ꯍꯥꯎꯋꯦ
ꯃꯀꯣꯛ ꯂꯣꯟ ꯊꯪꯕꯁꯤꯗꯤ ꯊꯨꯝꯃꯦ ꯐꯖꯅ ꯑꯗꯨꯒ ꯃꯇꯣꯟ ꯂꯣꯟꯁꯤꯅ ꯈꯔ ꯁꯤꯜꯂꯦ ꯂꯥꯡꯉꯦ ꯍꯥꯒꯦ ꯇꯧꯔꯦ ꯌꯥ ꯀꯨꯝꯕ꯭ꯔꯥ ꯈꯪꯗꯦ ꯌꯥ ꯀꯨꯝꯃꯛꯇꯣꯔꯦ ꯀ꯭ꯋꯥꯒꯗ ꯆꯟ ꯇꯥꯔꯦ ꯍꯥꯎꯔꯦ ꯌꯥꯝꯅ ꯃꯣꯔꯣꯛ ꯁꯥꯔꯦ ꯌꯥꯝꯅ ꯍꯥꯎꯔꯦ ꯌꯥꯝꯅ ꯂꯣꯏꯔꯦ ꯆꯥꯊꯣꯛꯈ꯭ꯔꯦ ꯑꯩꯒꯤ ꯀꯤꯍꯣꯝ ꯆꯥꯕꯁꯦ ꯂꯣꯏꯔꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯂꯥꯏꯛ ꯁꯤꯌꯔ ꯀꯃꯦꯟꯁꯨ ꯇꯧꯕꯤꯌꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯃꯌꯥꯝ ꯕꯥꯏ